News TV mi ingtabi basing bu ahan ba maktada nomaitin kuntisonya taram okjari maraki pau miyam da bizari Niyom gi wangmada pre-primary gi ozalo bagi thong chathababu yaningda ofulukuna Desam Imphal West District Council gi thomi singna Imphal West ki manung chenba sagol bantera da leiba Oriental College mamangda Education Minister Director Amadi Commissioner Ifiji Mei Thadna Khongjang Sangsinkre Chathakiba Khongjang aduga mai lenena Desam Imphal West District Council gi President Ningthau Khongjam Nobin Chandran Hai Train tawdaba oza kaya pre-primary oza oina lawsinaba honariba thawong asi lamdam asigi maru oina mahairoi khunai gi oina khwaidagi laibak thibani afaba mahai gi kanglon ama ohennaba honaba amadi afaba mahairoi ama semba haibasida pre-primary haibasi aduki matik yamna maru oi masida niyong gi wangmada train tawdaba miyoi kiyana oza ohengani haibasi desamna yaba ngamloi aranba kaya sibu chumthoknaba honariba desam gi fajin khiba thawmising achubu matamda Condition amata yawna thadorakadabani loinana matik chadaba Education Minister Director amadi Commissioner fam thado haiki khongjang aduda matik chadaba Education Minister Director amadi Commissioner khudakta fam thado fajin kibade samgi thomi athuba matamda condition amata yawna thadokadabani haiba kholau kya lauki Pali balai suna mathong kang dana yamna napu ta da mong da taning tamang samna ta mong da ten tau da myoi sing oja oina logani haibase masi khwaidagi mathong cha da thabang ni adu oiba taragadi 10 12 hek loiba kanda doctor tambagi doctor oibagi training tawdrabasu doctor tamdrabasu engineer tamdasu madu oiba hana yahan gada bane aduga hausi akhoi desam gi phajin gi ba thomi sing je condition amata yawna thado ka dawni athu bada lengakna lana oja sing lobubuna mana pi ni haiba adu duga Aran ma tobu yaroi haiba singmuna sairak piba masi karamba masi lengaki asinguma thongse agakpa bang thagat le haitai ta samna asuguma mathong mo huktaba taning tamam sangnataba daita logom thokpa logdaba matik chadaba Education Minister Commissioner Director khudakta pham thadokpana hena phagani ana desang maikaidagi desang Imphal West District maikaidagi thamjari Hokiba numit khani gi mamangda thokiba ising chawna maram moidna numit 19 mathau leptna lakiba Ras Medicity Hospital hayengdagi mahausa gumna ana layeng chathaba hauragani haina ana layeng sangasi Managing Director Haubijam Rajena Fongdorokli ngasi North AOC da leiba ana layeng sang Ras Medicity Hospital da pangthokpa pawgi mafam amada mahakna hai cyclone Remalna Maram oiraga lamdam asida akanba nong subadagi khanghauduna thoklakiba ising isau aduda hospital asigi machine sing maru oina CT scan X-ray machine yauna oxygen pipeline electric panel fire fighting system amadi store gi potlam kaya amangata thoktuna yamlaba senpham gi oigadaba machak matum sing manghanki ichawadna maram oiraga hospital asigi block Khudingmak ising thumjiloraba matong samjin sajinbagi thabak ngasi numidang waram phawbagi manungda loisinduna hayengdagi OPD routine operation amadi dialysis yauna layeng sangasina miyamda piramba service khudingmak piba hawragani haiki mahakna makha taraduna chahi asigi haukiba Mei tang 19 dagi cyclone Remal na maram oiraga leptna Chukiba nong aduna Imphal Turel gi lawnambal sing kaiba amadi ising pathoktuna hospital asi thumjin kiba matam aduda hospital asida inpatient oina patient homfuni toy amadi patient kunmangana dialysis tawduna laiki ichawgi matam aduda operation tawduna laiba amadi operation loibata ngairiba patient sing yaubane patient sing asibu tekta kaidna thamnaba amadi kannaba honabada hospital gi authority singda achoba singnaba ama oiki hospital asigi block khudingmak ising thumjin khibadagi patient sing safagadaba top hospital singda refer tawnaba honabada Imphal West ki DC Kiran Kumar SP KSC bakanta NDRF team Assam Rifle amadi arambai tengol na achobu mating pangkibabu mahanga tobimal khangba uli hayaduna ichawgi numit aduda ana layeng sangasida operation tawkiba patient amadi operation loibata ngaidna post operative care gi mathau ta patient singna nangkiba chaiting amadi phawromgadaba awaba singado hospital asigi maikidagi thamosho anungaidaba ado phawi haike haiba laibak thiba thaudu ichaw aduna maram oiraga matam khara thong lolurabjo hayengdagi mahausagumna mathau tawba hauduna miyamda awangba thaki ana layeng service pinaba hospital sina sem sabab namak loisilakle fongdoki panbayai haukiba chahi lisingani kulhomdoi lepna chatharakliba irang asiga mailenana thokiba khut thoknabagi
ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯁꯣꯛꯄ ꯅꯪꯈꯤꯕ ꯑꯌꯥꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯂꯦꯝꯅ ꯑꯅꯥ ꯂꯥꯌꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯅꯥ ꯀꯌꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯐꯪꯕ ꯉꯝꯈ꯭ꯔꯕꯅꯤ꯫ Así que muchos de ellos están aquí con pidi bomba, de sección de laboratorio को, अभी रेडियोलॉजी सेक्शन की हमारी रूटीन ऑपरेशन को डायलिसिस की शुभ बात इमरजेंसी ट्रॉमा भी से हर दिन बात रूटीन होगा ड्यूटीज रूटीन होगा सर्विस पूरी मत एयू बता देंगे ऑलरेडी है हॉस्पिटल में तो अपनी पूरी देवा तो हमें आवाज आता है राजनीति की सर्विस भी हम पांचवा होती है अंदर का हम मतलब ना तो बेजारी तो सीखी और उनको भी जरूरी होगा तो सीक्रेट प्रोसेस को जो Ningombam nanduna iba Manipuri Khorirolda lanai mityeng amasung khonggol amasung mai haina mingthonba like ani fiction and poetry club Manipur na senduna ngasi Manipur Press Club ki Loktak Hall da hongnabi matung ina phongkre like phongbagi tharamadu later Varisat Imphal ki President Longzam Joy Chandra Chief Guest Fiction and Poetry Club ki President Dr. Hesna Budi Chandra President Saite Academy Awardee Yumlemam Ibomcha Manipur University ki School of Humanities ki former Dean Professor Nahakpam Aruna University Asimaki Manipuri Department ki Associate Professor Wahengbam Kumari Sanu Amadi Eminent Critic and Translator Laisram Memona Guest of Honor Oina Saruk Yaki like ani adugi aiba Nando Ningombamna Fongdorakpada Tongan Bahiram Kayada Lamdam Masibo Saktak Liba Saknairaba Miyoi kaya unaduna makoy na lauramba thaudang kaya adubu nainazaduna article kaya sembal sagatuna matam kuinadagi thamlakpa ado miyamda khudol tamnabagidamak like ani asi fongbani like ani asina hawgulakliba naharol singda lamdam asida leiramba masak nairaba miyoi kayana lauramba thaudang ado matamgi matung ina kawkhiba yai khanduna tungi mirolna ningsing haunaba khanduna like asi iduna thanambani haina so phongdoki machihan thasa haraga khangnaba masi apoi ningbi tapu thabada maming yam tatwa aduga ma matha maki oina machihan thasa museum harike machi likhatwa adugumba nupani ma padamati award cup phangre bharat sarkar gi padamati award cup phangiba machihan thasa ga unaragai ukunda ta topok ta madu unaraba magi maramdi interview loba yawi ri laiki rabi manipuri film gi thangna rabi actress se machima yawi adai ko ithai thakpada manipuri legend apoi singer ni na mayam hudi ko singthana birba apoi yamba nusiraba tapta de yawi mai to Manipur Students Association Chandigarh masak na sinduna ngasi DEM University da maheroi singi oiba annual admission guidance ki oiba thorom ama pangthokre thorom adugi matangda masak ki Finance Secretary Chandrasena Mayangnamna Fongdorakpada handak pangthokiba Council of Higher Secondary Education Manipur na loba class 12 ki examination da mai paklaklaba maheroi singna Punjab da leiba college amasung university singda tongan stream singda admission tawnaba honabada khudongchadaba kaya leiriba adu Karadang Oirabasu, Mahairoi Singna, Tengnariba Awaba Sida, Hena Kudong Chanaba Asiki Toromasi Pangtokpani, Nasi Faubada, Mahairoi Chama Henbana, admission guidance Asida, Laktuna, Makoi Makogi Apamba College Amadi University da, admission Tobagi Wai Sanakri Hainaso Fongdoki. Koi ngarang dagina tawrok program asida ngasi hogda more than 100 students ti akoi gi list yaure aduga call da kaida helpline number de post to vira pusing chu akoi more than 100 lai aduna total 200 students around gum balak pi akoi da aduga Punjab University ki makha da leiba college sing for example the PGC 11 adagi DAV college MCM DAV high college sing da available oiba courses BA isanu BCom isanu Bibo asina jing to courses ki akoi na angam ba guidance sing mahiroi sing sida piri aduga koi adum fazana program je nikthina DEM college ki students organization ama puchamna pangthokse Miyoi ba aikoi khakta malem sida hingba yaroidabana sa uchek opal opal kayasu aikoi gi matengna hingsanu makoi gi matengna aikoi su hingsi haina Manipur Wetland Authority ki Technical Committee Chairman Environmentalist Dr. Khangembam Samungona Fongdokre Waphamasi World Environment Day lisingani kumariga mailenana Bishnupur Forest Division Ibudolaikom Ningthau and Ima Panthoibi Thawal
Loop amadi United Club Thiam na kusam na senduna ibudau laikom ningthaugi laibungda ngasi pangthokpa awareness camp tree plantation gi thoramda thoiba mitungnen oina saruk yaduna phongdokhibani Dr. Samungong na makata kibada male masida aikoi miyoiba khaktana leiraga hingba yaroi miyoiba na sor honbada changliba oxygen upal singna pibana upal yauduna hingba yaroi aduga upal asi aikoi miyoiba na thadraga su ujek waya kaya na thari loinana ujek waya til kang yauduna chara phangba hauba ngamde maramasina aikoi gi environment su yokhachi upal thabada natana upal hinghanba honas hinghanaba honasi hingdragadi u thabagi kanaba leiti haiki tharamoduda manipur lenga ki forest and environment and climate change ki special secretary RK Amarjit Nambol Higher Secondary School ki retired vice principal teacher awardee Dr. A Sanatomba Ibotombi Institute Wango ki vice principal RK Bijoy Nambol Higher Secondary School ki vice principal Naurem Loken RFO Bisnupur Mutum Nilamani RFO Sadar West Kiranji Jumnam RFO Central Headquarters Surok Haibam Robertson su athoiba mitung lensing amadi wangang loising oina saruk yaki thoramadu da awareness program ama pangthok pagalunena ibudau laikom ningthau ima panthoibi laibungi akoi bada uningthau lehau chorphon harikagok hainau ibok bokul karpur jamun atei uhai panba amadi urum langba makhagi ucha kya su thaki amaromda nambol khori phaba chingdasu DFO waikom romabaina Romabaigi Luching Makada Uchara Kayasu Taki. Covid lego walo pal pambi tin kang sao sem ai lo ke no mayan singa sigi mating yaudra ko mi ro tala hingbo othokte aduna ai ko mi bene hinna bi damakta ko gi akoi bede lege tari ba pambi tin kang sao sem mayan singa su hingse sunu ai ko gi mateng dagi mokoi su hing sunu mokoi mateng dagi ai ko su hingsi aduna pambi amasung tin kang sao set mayam sigal na ai ko su punna hingna si mokoi su ko na kansi ai ko su mokoi na kalansi ya bo kansi kanse ke side Mariki pau pijaba matang asil shinjari mit yeng tabir basingbo kurumjari